16 October 1971 numit asida Pakistan 93,000 army ga loinana India da surrender tauki. Matam asida Bangladesh su India gi mating dagi Pakistan dagi tokai taraduna maning tamba laibak ama oikiba matamni. Pakistan gi asigumba achobo maithiba asida Pakistani army leader Pervez Musharraf hainingai leitana ikaiba sauningba fauki. Maram asidagi hauna Musharrafna matam chuppada India da laman khumnaba counter attack taunaba honadunata lakhibani. Masigi matungda amukasu 1984 da Indian Army singna Siachen da Pakistani Army singbu amuka hana maithiba piki. Masina Musharraf tadi amuka hena sauhannaba machak ama oikhi. Matam asida China atomic power paiba ngamba country oikhre. Aduga China gi matingdagi Pakistan su atom bomb saba hokhi. Adubu India su tumina leibadi nate. 1998 da anirak suba oina 11 May amadi 13 May asida India gi su atomic bomb successfully test tokhi. India amadi Pakistan country animak atomic power leiba country singi manungda chalami. Maram asina country ani asi karigumba war toraklabadi yamna sathiba mawong amada laklagani haibasi khangbadagi situation asi tholaktanaba matam adugi India ki Prime Minister Atal Bihari Vajpayee na 19 February 1999 da Delhi dagi Lahore tamna chalami. Aduga Pakistani Prime Minister Nawaz Sharif ka 21 February 1999 numit asida historical Lahore Declaration sign taunarami. Atal Bihari Vajpayee na Lahore da yorakpa matamdasu Pakistani singna yamna ningthina welcome taurami. Adubu tha ahumgi matungda masigi tayonaba amada lakadori haibasidi kananasu thajaramkhide. Masigi mamang 1998 da Pervez Musharrafu Pakistani Army gi chief ohenkraba matungda mahakna India gi mayokta Operation Badra launch taunaba plan silami. Operation asida Pakistani Army singi pandamasi National Highway 1A asi khudum chanchinduna Siachen Glacier asida Indian military position asibu weak ohenba sonthanba masiga loina loinana Siachen dagi Indian Army gi supply chain asibu thadat pahaiba asini. Pakistan na pamliba asi Pakistan dagi Bangladesh munkibagum India dagi Ladakh amadi Kashmir asi munba haiba asini. Masigi damakta Pervez Musharraf na Pakistani Prime Minister Nawaz Sharif ta information amata piramdana Kargil gi area asida Pakistani Army thajinba horami. Kargil gi Batalik town gi local shepherd yaw yak senba tasi namgyal hariba misak asina mahaki yak mangkhibadagi thiba lakpa matamda mahakna binocular sijanaraga yengluba matamdadi khulai paiba misak khara pathani dress ta nung thugairaga bunker saduna leiba urami. Masidagi mahakna mioi singasi LOC cross tauraga lakpa soidana oigani jingnabadagi manak nakpa Indian Army post pau pirami. Indian Army singna laklaga yengluba matamdasu masigi infiltrator singasi mujahidin oigani jingnarami. 5 May 1999 asidagi hauna Pakistani Army singasina Indian Army singda attack tauba horaklami. Masidagi Pakistani Army kaya ama LOC cross tauduna Dras, Kaksar amadi Musko sector singda changsilaktuna leire haibasi confirm oirami. Aduga masigi thabak singasi musahadin khaktana tauba nate masi Pakistani government gi khutsu yaure haibasi khanglami. Pakistani Army singna LOC cross tauduna India da 150 km changsillaga leire haibasu confirm oirami. Kargil gi ayamba saruk singasi awang awangba singjau singdon ngaktani. Aduga ching matol singasida ayambana Pakistani Army singna mangjaunana khudum chanchinduna leikre. Moscow Valley area gi 0.5353 hairiga khangnaba mountain peak asi LOC da leiba India Pakistan anigi border oina leiba peak ni. Adubu mafam asisu Pakistani Army singna paisinduna leikre. Kaksar, Batalik, Sorbot Valley gi mountain peak amadi Turtuk Valley gi area singasi Pakistani Army singna loinamak paisinduna leirami. Masigi Pakistan gi infiltration asi 1971 matamgi Simla agreement asiga direct bridge leiribani. Sign asi Zulfikar Ali Bhutto amadi Indira Gandhi anigi marakta taukiba sign ni. Masigi infiltration gi pawasi Prime Minister Atal Bihari Vajpayee na hek tabaga cabinet meeting tauraduna Pakistani government dagi thaudok asigi paukhum ngairami. Adubu Pakistani government nadi Pakistani Army amata LOC cross tokhiba leite haina hanjin hairaklami. Adubu Indian Army singna Pakistani Army singi document kaya ama fangba ngamkhi. Masina takpadi thaudok asi Pakistani government na taubani haiba asini. 10 May 1999 numit asida Indian Army
आर्मी सिंगना पाकिस्तानी आर्मी सिंगी मायोक्ता ऑपरेशन विजय लॉन्च तौरमी ऑपरेशन असिगी पांदम असि कारगिल रेंज असिबु इंडियाना अमुक हन्ना रीएस्टाब्लिश तौदुना कंट्रोल तौबा अदुगा पाकिस्तानी आर्मी सिंगबु तांथोकिबा हाइबा असिनी मतम मदुगी इंडियन आर्मी की चीफ वेद प्रकाश मालिकना ऑपरेशन विजय असिबु कमांड तौबगा लोइनना 16,000 फीट वांगना लेरिबा येकनबा सिंगा लांथेंगनबा इंडियन मिलिटरी स्ट्रेटेजी सिंग असिबुसु प्लान तौखी मतम असिदा इंडियन आर्मी सिंगी ख्वाइदगी चैलेंजिंग ओइबा टास्क असि कारगिल की अंगंबा चिंगमाई सिंग असि काखटलगा लांथेंगनबा हाइबा असिनी चिंगमाई सिंग असि काबदा पुंग 12 की चांग चंगी अदुगा कारगिल की चिंगमाई सिंग असिदी इकोक कोकपन मरम ओइरगा चिंगथक्ता लेरिबा येकनबा सिंग असिना इंडियन आर्मी सिंग असिबु इराई लाइन उबा ngamgani मरम असिना चिंग काबगी थबग असि नुमिदांगी मतमदा ओइना तोरमे कारगिल की चिंगथक असिददी टेंपरेचर असि माइनस योबता नतना ऑक्सीजन की चांग असिसु अदुकी मतिक नेमी सिचुएशन असिदा इंडियन आर्मी सिंगना एक्स्ट्रा ओइना पुबा यारिबा असि चाना थकनबा नत्रगना अहेनबा खुलाई खरा असिनी अदुबु इंडियन आर्मी सिंग असिना चाना थकनबगी महुत्ता अहेनबा खुलाई ओइना खंदुना येकनबगा मायोगखि लान मनुंग असिदा इंडियन आर्मी कया अमा नुमित हुमनी मरिनी करी अमता सादना चुरुप खक्तमक थकलगा लांथेंगनखिबगी वारी कया अमसु लेरिबनी इंडियन आर्मी की ऑपरेशन असिबु सक्सेस ओयनबदा इंडियन एयर फोर्स अमदी इंडियन नेवी नसु अचौबा मतेंग तौखि मतम असिदा इंडियन एयर फोर्स किसु ऑपरेशन सफेद सागर लॉन्च तौखि अदुगा इंडियन नेवी की ओइनसु ऑपरेशन तलवार असि लॉन्च तौखि 25 मे 1999 नुमित असिदा कैबिनेट कमिटी ऑन सिक्योरिटी ना इंडियन एयर फोर्स ता अटैक तौरुनबा ऑर्डर पिरमे अदुबु प्राइम मिनिस्टर अटल बिहारी वाजपेयी ना इंडियन एयर फोर्स सिंगदा एलओसी क्रॉस तौबा यारोय हाइना अकनबा इंस्ट्रक्शन पिरमे मसीना पृथ्वी पुंबदा इंडिया दी पाकिस्तान दा संगसिलगा लान तौरुबा लेते अखोइदी सुपनतगी डिफेंस वार तौबनी हाइबसी उडलिबनी इंडियन एयर फोर्स सिंगना पाकिस्तानी आर्मी सिंगी मायोक्ता लान तौबगा लोइना लोइनना इंडियन आर्मी सिंग असिना अवांग अवांगबा पिक सिंगदा खुसु खुलाई दरकार ओइबा पोलम सिंग लोइना पुरगा काबा ngamdabani एयर फोर्स की मतेंगदगी ड्रॉपिंग तौदुना मतेंग तौरमे इंडियन आर्मी की फाइटर प्लेन सिंग असिना येकनबगी पोजीशन सिंग असि खंगदोकलगा एयर स्ट्राइक तौदुना अटैक तौबगा लोइनना पाकिस्तान आर्मी सिंगी पोजीशन सिंग अदु इंडियन आर्मी सिंगदा शेयर तौरमे मसीगी इंफॉर्मेशन असिगी मतेंगदगी इंडियन आर्मी सिंगना येकनबा सिंगबु लांथेंगनबा प्लान सेमलिबनी कारगिल गर्ल हाइरगा खंगरिबा गुंजन सक्सेना असिना इहान हानबो ओइना वार जोन दा महाकी चॉपर असि पाइसिनखि अदुगा इंडियन की अहानबा वार जोन दा पाइखिबा वुमन पायलट सु ओइखि मतम असिदा महाकना ऑपरेशन विजय असिगी मतेंग कया तौरदुना वार जोन असिदा इंडियन आर्मी सिंगी डेली इसेंशियल सिंग असि पुथोक पुसिन तौबदा मतेंग तौरमी मसिदा सुनतना वार सोकलबा आर्मी सिंग असिबु चिंगथक्तगी लाइमाई तमना महाकना पुथोक पुसिन तौखि नाखल अमरोमदा इंडियन नेवी सिंगसु ऑपरेशन विजय असिबु सपोर्ट तौबा अमदी पाकिस्तानबु माइकई खुदिंगदगी कोइसिनबा ऑपरेशन तलवार असि लॉन्च तौखिबनी करिगुंबा पाकिस्तानी आर्मी सिंग असिना कारगिल दा हेंजिलकपा तारगदी इंडियन नेवी सिंगसु पाकिस्तान दा डायरेक्ट मिसाइल कापसिनबा रेडी दा लेरमी ऑपरेशन तलवार असिगी असेंगबा पांदमदी पाकिस्तान दा प्रेशर पीदुना कारगिल वार सिदगी विड्रॉ तौखिनबनी कारगिल असिबु अमुखना इंडियाना कंट्रोल तौनबा होनबा मतमदा इंडियन आर्मी सिंग असिना एक्सट्रीम कंडीशन कया अमा मायोकनखि पाकिस्तान आर्मी सिंग असिदी हाइट की हाइबदी अवांगबदा लेखिबगी एडवांटेज कया अमा फंगलमी जियोग्राफिकल कंडीशन अदुकी मतिक एडवांस ओइखिबा असिना अतोंगबा मफमदा लेदुना लेपा लेतना नोंमै कापथरगलमी इंडियन आर्मी सिंग असिदी नोंमै मरु मरग असिदा अवांग अवांग चिंगमाई कया अमसु काबा अदुगा लानसु अमुक थेंगनबा असिनी पाकिस्तानी आर्मी सिंगना पाइसिनदुना लेखरबा तोलोलिंग पिक असिबु इंडियन आर्मीना अमुक लौसिनबा हाइबसी इराई लाइबा थबक अमदी ओइरमखिदे 16,000 फीट हेना वांगबा लानफम असिगी टेंपरेचर असि माइनस यौना इंग्लिबनी तोलोलिंग पिक असिगी मतोंदा पाकिस्तानी आर्मी की कंपनी अमना पुलप संगदुना लेरमी अयुक नुंथिलगी मतमदा चिंगमाई सिंग असिदा कारुबा तारगदी पाकिस्तानी आर्मी सिंग असिना उख्रबदी नोंमै कापथरकनी मरम असिना अवांगबा चिंगदोल असि नुमिदांगी मतम खक्तदा कारमी सिंगदोल सिंग असिबो कारिबा आर्मी यूनिट असिदा 18 ग्रेनेडियर्स बटालियन अमदी ऑफिसर कया अमसु यारमी मसिगी मनुंगदा कैप्टन अजित सिंह सु याउखि अदुगा मेजर राकेश अधिकारी सु महाकी कंपनी गा लोइनना सिंगदोल असिगी मतोन तमना कारमी अदुबु सिंगदोल असि योरमदाई मतमदा येकनबना उखिबदगी नोंमै कापथरकलमी अटैक असिदा मेजर राकेश अधिकारी नोंमैना पांदुना सिखि अदुगा महाका लाखबिनबा आर्मी अनिसु हैंड टू हैंड कॉम्बैट लेखिदे सिंगथक्तगी पाकिस्तानी आर्मी
singna lepa leitana nomai kaptharakpa asina Indian Army sing nungjau marumda lotuna position lawraga leirami movement hek tobaga nomai kaptharakpa asina Indian Army sing asi lengba yadana marakta chappaga leirami makhoigi manakta grenade chu loikhirami masidagi Colonel Ravindranathna 90 soldiers ka loinana chingmai asi kaba horaki aduga 12 June 1999 numit asida marakta chappaga leiramba Indian Army singa thingnaduna makha tana Pakistani Army singa pung mari hena nomai kapnakhi plan gi matung inna soldiers singa sibu team ahum thokna khaidoklami team singa sigi mamingna Arjun Bhim amadi Abhimanyu haina kaurami ahanba team asina manglomdagi frontal attack asibu handle tawringaida ani suba team asina makharomdagi laklaga maninglomdagi attack tawrokpa aduga ahum suba team asina cover fire tawgadoribani war asida Pakistani Army singda tunglomdagi Major Vivek Gupta na ruchingba team asina attack tawkhibani kapnaba asida Major Vivek Gupta ga loinana soldiers taruk sikhi thauna phaba army sing asina thawaina pontha pikhrabasu Pakistani Army gi company ama tumna hatoklaba matung tololing pick asi amukhanna Indian Army na loksinba ngamkhi 13 June 1999 numit asida Indian Army na tololing asi loksin khraba matung 15 June 1999 numit asida Pakistani Prime Minister Nawaz Sharif na America da chatuna lanjadaba saduna lan asida America bu Pakistan gi mateng pangnaba haijarami adubu tapna Pakistan gi asengwa saktam asi international yawna khangnaba horaklami masidagi America na mateng tawbagi mahutta LOC cross tawduna leiriba Pakistani Army sing asi oina Pakistan da amuk halalaga lan loisinaba oina hairaklami lan famdana Indian Army singa tololing asi loksin khraba matung makha tana tololing asi gi north thangba sarukta leiba point 5140 hairaga khangnaba pig asi amuk loksinaba honarami pig asi 17,000 feet hena wangi tololing amadi point 5140 ani gi marakta hams hairaga khangnaba high ground tara leiri Indian Army singna hamsing asidi mangjaunana khudum chanchинkhre adubu hojik lem horiba asidi point 5140 asini aduga masibu amukhana recapture tawnaba taksasi Lieutenant Colonel Yogesh Kumar Joshi da sinarami masigi damakta soldier group ani khaidoklami group amana Lieutenant Sanjib Singh Jamal na command toba aduga amana Lieutenant Vikram Batra na command torami makhoigi plan asi ching asibu maikai ani dagi karakpa sini 20 June 1999 numit asida group ani asina point 5140 tamna kaba horami Vikram Batra amadi mahaki group asina frontal attack asibu handle tawki aduga hand to hand combat ta yenaba kaya amasu hatkhi pung kaya lan thingnaraba matungda finally Indian Army na point 5140 asisu capture tawki point 5140 asidagi Pakistan gi document kaya amasu recover tawba ngamki Kargil gi war asida Pakistan maithibada oisilakpa aduga nakal amarom dasu international arena da ikaiba nangba kaya ama yausilaklami 2nd July 1999 numit asida Pakistani Prime Minister Nawaz Sharif na America gi President da Kargil war asibu khamtoknaba tokhannaba mateng nirami masidasu America na Pakistani Army sing asibu LOC dagi halanko haina hanjin hairaklami 3rd July 1999 numit asida Nawaz Sharif America da chatlami aduga 4th July 1999 numit asida American President Bill Clinton ga meeting toroba matung LOC dagi Pakistani Army sing lokthokpa haiba asida yajarami technically oinadi war asi 4th July 1999 numit asida adumak loirabani Pakistani Prime Minister na LOC dagi Pakistani Army sing halankiba asida adubu ground reality asidadi quite different oiri Pakistani Army sing asi Indian pick sing asibu thadoglaga chatkiba leitri makhoi gi maikai dagi makhata na adumak nomai kapal leplam khide 4th July 1999 numit asida diplomatically Pakistan asi lan asidagi maning handuna chatkhrabani aduga lanfam dasu Indian Army singna Tiger Hills asisu khudum chanchinba ngamki 17,000 feet hena wangba Tiger Hills asina Dras region asibu dominate tawraga leiba sing amani Tiger Hills maton asida leiraga Drasta tawba thabak khudingmak activity khudingmak monitor tawba yaba mafamni 3rd July numit asida Tiger Hills asibu amukhanna recapture tawnaba strategy ama semlami masigi damakta 18 grenadiers
8 Battalion amadi Sikh Regiment singda sinarami masigi mamang 2nd July da Indian Air Force singna hana mangjaunana air strike tawduna yeknabagi mapangan sonthahan kharbani aduga 3rd July gi numidangdagi hauna Indian Army singna Tiger Hills asi kaba hawrakhibani mission asidasu Tiger Hills asibu maikei ani dagi attack tawnaba plan silami 18 Grenadiers kaloinana Lieutenant Balwal Singna lead tawduna chatlami ayuki pung mari makhai taba matam asida team masina Tiger Hills maton yoksinduna hand to hand combat tawkhi mission asida sahi 18 khaktamak ngairiba Jogendra Singh Yadav asina voluntary oina mission asida saruk yajage haina lakhiba misakni mahakna mangjin thaduna angamba singmai asida thauri yalaga karakhibani makhoina singmai da karakpa matam asida yeknabana ukhibadagi makhoida rocket yauna nongmai kaya kaptharaklami masida Yogendra Singh Yadav ki makhong amadi lengjumda nungui maru ahum pankhi adubu mahakna hanba kauba leitana makha tana chingmai adubu lepa leitana karami Tiger Hills maton hek jaubaga mahakna yeknabagi bunker da grenade langsinduna Pakistani army mari hatokhi mahaki mathauna asi ubada lakminariba army sing adusu haunaruba leitana songsinduna mafam aduda leramba Pakistani army pumba losilaba matung Tiger Hills asisu Indian army na amuk hana recapture tawba ngamkhi masigi matung 7 July 1999 numit asigi numidangi matamda Captain Bikram Batra na lusingba team asibu .4875 asibu recapture tawnaba tharami Captain Bikram Batra na lusingba team asina .4875 asibu almost capture tawsilakpa matam asida Lieutenant Nabin Anaviru asi sokpadagi Bikram Batra na kannanaba honaruba matamda yeknaba na kaplakpa nungmai maruna Captain Bikram Batra gi thabakta panbadagi Bikram Batra mama lebaki damakta thawai thakhi mission asina .4875 asi Indian Army singna amuk loksinba ngamjarabasu Captain Bikram Batra amadi Captain Anush Nair di mama lebaki damakta thawaina pontha pikre ngasi .4875 asi Batra top hairaga khangnari Kargil gi mafam khudingda Indian Army singna recapture tawsilakpa asidagi Pakistani Army sing maning handuna LOC lan thoklaga chenaba hawrakhi 14 July 1999 numida sida Prime Minister Atal Bihari Vajpayee na Operation Vijay asi big success oire haina lauthoklami aduga Indian Army amadi Indian Air Force na Pakistani Army amata Kargil gi area asida leitre haibagi confirm tawraba matungda Kargil war asi officially oina 26 July 1999 numida asida loisinki maram asina ngasi 26 July numida asibu Kargil Vijay Diwas haina celebrate tawnari overall estimate oina Kargil war asida 527 Indian soldiers asi maribaki damakta thawai thakhi hairi aduga more than 1300 soldiers asina asok apan yauki